Hi, welcome to my channel. I Dr. Sinam Sekharjit, Manipur practice toba urologist and urologist ni. Ngasidi ising marigi lena sing the thokpa yaba symptoms sing aduga symptoms sing duna karamba lena sing point tobage haibadu kitang khanasi. Yahan anboina lower urinary tract symptoms makhagi aksanga mari lena thokpa symptoms sing khara tamintanasi. Khwaidagi maru oiba symptoms si ising chatpa yadaba toina chatpa aduga control toba ngamdaba sina oi ahal oirakpa nupa singdadi prostate na singba chawra akanda isingi mari pikpa aduga mapan thokke na honabada ngainaba khangthok tholo yadaba aduga thoagasu marakta tatpa khara leiraga ising chatpa si yam toin chasalakpa aduga satning basi thul tuna changman gidana phi bok chot pa yorokpa moi mayam si prostate choktopagi maru oy symptom moi aduga atop top laina urinary tract infection daga su sab manaba symptoms leibi ai adugi mathak sida mapan thokpada ising si machu onba han seng na singi machu on chalambadu na pu machu hena saba naiba natragana machu khara ngang chatpagumba karigum kanda yamne hena ngangdana I yawbagi mawng uba natragana karigumba kanda nang launa nai dongna sangom dongna chatpasu yawbale moi mayam si ayambana lower tract disease gi symptom ngakta natre ayambadi mathaktagi lakpasu ayambani aduga khara mana makhagi ni aduga moi mayam sina punjallaga symptom mayam sigi groups si sarakanda doctor singna masidi adu orambe ya se khangini adu ongtang makhagi lower urinary tract symptoms mayam gi combination mayam si kitang khangminasi kana gumba sahi yamaba sahi yankai manga humpu gi mathak oraba mi singda ising mari piaba handok ningaga handok hek ngamdaba natragana handok pa horaga sumarak tatpa loirakpada matat tauba mapan thokningaga karim kanda khangba yadaba tuna thokpa aduga nangdadana phiron chingba chotpa yawba natraga nungdangda tumkhra matungda marakta mikap thoga hanjan mapan thokpa adu masi mayam si prostate chawba medium na tawgalli prostate haiba organ si ising khawgi makhada leiba ising marida question dana leiba nupagi oiba gland gi makhalamani masi chawthokan ising marida mana compress tawbadagi ising khaw manungda khara sangsinbadagi aduga ising khaw sina mapan thokpa ngamna honabada kanna sumbadagi overactive bladder haidi yam hena contract tawraba ising khawgi saktam ama thorai aduga prostate sina phulanbadagi khawdang ising khawdang sokpada natana ising haigalaga kidney bok sokpa yaribani adi matamdu dia topa symptom khara su lakani aduga lower urinary tract symptoms na huji haijakhiba mayam si mathakta ising da machu onba napu machu ka hena saba ngangli tawba naiba asina singba mayam sisu symptom khara ni lena kharagi maru oina hairabada ngasai gi ngangna chatpa hek mana yawragadi lena makhal khara lei ising khawgi phataba lena yamni kinaba lena sing cancer gumba natraga isam sambada ising khawgi inflammatory disease cystitis kauba aduga maru oina hemorrhagic cystitis kauba natraga interstitial cystitis aina nabaga thopaga punba sinatragana upper tract tagi haibidi kidney gi manungdagi kidney gi line ising khaw yodringeda thor leiba mafamdudagi laina khara leidana inflammation la infection la natragana growth adi malignant growth cancer gumba natrasu benign growth or thokpa yai ayambana malignant growth tagi thokali adi akoina mayamna cancer hainabado aduna kari kana gumbana ising da ngang na chatlaba ising machuji mali na khallaba horakpado oiro loirakpado oiro punna pura ngang bungango moi mayam si kitang luna logadaba symptom ni karigino haibada ayamba matamda isam sambalaina dagi thokpo oragasu karigum kandadi aruba khoi ngasai cancer ni ga hainaba masidagi thokpusu yawi adu madu thogadi khoi nganna khangogdragadi hayeng laina aduna henjalakanda layeng ba haibududi phabangam dabsu oibi ai pharagasu yam tapkani
aduga operation singba changbada hena chawbo operation tawbai darkar lei hujik matam sidadi symptom mayam si yamna importance pi da basu yawi haidi doctor singna wari history hangbada symptom singji khara damak taraga investigation haibadi e gi test ising gi test ultrasound ct scan x-ray mri ni singba tawraga puthokna bohna basu yamna lei aduga madudagi torokpa diagnosis su chumdabadi na te chumgani adubu madu paisa yamna hena changaga phangtawbu poni ayam matamda wari fazana tanaragadi ngasai suffer tawriba nabaduna fazana haibiraba doctor sina guide tawraga symptom mayam si hangdoaba aduga examination tawraga mai masada apom matang leibra paibada naba leibra aduga ngasai symptom si karam kanda mapan thopagi horakpada lorakpada marakta punna kaina madu mayam do loi khangdogadi masi leina si oiramba yai haibadu chapchaba natrasu yamna 90%, 95%, almost 99% bog singnaraga madugi line to the investigation toragadi paisa yamna sangdana sel yamna sangdana matamsu yamna mangdana aduga anabada su haksang kya soktana kayino haida test khara haksang da sokpa x-ray yam number phaponte ct scan number phaponte x-ray radiation haibadu lei aduna yamna munna history loraba anabana sengna hairaba doctor na fazana hangaba examination toraba duagadi test khara damak torgalina khara di khangba yai adumain tawdana ngasai ge na e thokpa haisida kidney cancer ising marida leba cancer bladder gi cancer prostate ki lena mayam ma aduga inflammatory disease mayam ma aduga yamna common noiba lena tuberculosis haibasi lungs tada natte moisi kidney da su tawba yai madu da su e thoi aduna e thoga lakpa mi ising da e yauragadi sumna yengbada yawba natraga ising test tawba yauragadi mayam punamak si khanagadawni aduga ngasai gi lower urinary tract symptoms ising toina chatpa mari pikpa ngaibe adaba phi chopi nung chotpa nungdang de yamna hogatpa masidi ayambana prostate chawbagi symptom ne kana gumba anaba mana magi sahi ji ahanju oidri symptom di prostate ka harap manare ising mari pikna chatle sangaga chatle aduga magi sing khausidagi singji phajana thokidadana hujik haluraga ngahak leirga muksu haningba haidi ngasai makhak lehobuduna adu oragadi magi si ising khaugi makhada leiriba ising mari se mapan thopumgi mari sida khuba leiramgani haidi shoki pangibigi khuba infection tawagi khuba natraga pipe na singba leina amagi diagnosis amagi hapubadagi shokhidana natragana atopa maramdagi inflammatory disease gonorrhea gumba kudamoin haibda moidu tawbadagi ising mari si khuzalaga ising safam leitabadagi toin thokpa mari pikpa sina chingba aduga mathakta kidney gi upper tract lokthorokpa si tawbaye adu sumain tawdana akoina khara kakhatlaga pukki swaida symptom leibar mi singna ya matum lei puk naren lakpada mi ayambana kidney mafam si krai le hese chapchana khangne dedo aduga kharabudi khangi adu sorana kidney si mathakta mamang da swaida leiba pukta paraga isida nai kaina toroga kidney ma power bu ning biam lei kidney saibase haksangi maning oina saru polangi makhada yanglen sarugi mapasidagi nakan oina saru polang dagi sum pairaga sum singdaraga di khangpet pethaba adi mapado de leibani loin kawi aduga renal angle su kawi khoi wai dadi mayamna pukki maning oi ma tai oi toba nakan sir naraga di kidney gi pain ni haibasi ai oiramba ya bai san sam lei adu karim kanda kidney gi pain si sida kanna phawdraga su makhada phawbusi yawi magi mi singsina yambana naganba khar naganda ba habsu lei aduga karigumba kidney da tholiba pain sigi maramji kidney gi pipe ta ureter kidney dagi sing khawok saliba mari sida nunga leidana tawbo ragadi na basi makha doina phawi khitamak mathakta lai aduna karigumba ngasai gi kidney leiba mapasta khardang naba makha da yam naragadi fulliba pot tholiba leina si makha wai chatkre habsi khanaba yai aduga kidney si karigumba infection tawba kidney si kanna pomaba natragana kidney da naba yaba inflammatory disease atay leiragadi loin da mathak waida naba sini nungumba leiragana ngasai kidney mapadu de horaga kamya phau phaigal mathak ki phaigal manung lom thang basarok private part som da si yauna naba yai
aduga masi tawba matamda ising toina satpa ising satpada saba thuppa natragan I khara yawbasi yam commonly thoi sinatabada ising marigi leina hairagadi akoina urological disease surgery tawraga hidak tawraga phaba yabasi akoina ising marigi symptoms ane khangne aduga karigumba kidney masa phatadana kidney gi function ji phalaktabadagi kidney failure mak pura oidragasu kidney function phalaktab matam failure matam dadi symptom la isi ayambana masada saning thangning ba watpa oning saning ba yam tawba mapan thokpagi sangsi yamaktaba aidi nomada liter ani makhai ahum salambasi nomada liter ama makhai liter dagi handana satpa baw yawi macit khara kadang satpa khong khut pompa khut mak pompa si khara let ni no khong pomba ai sidi khara ngan na torok pa yai khoi khong da khongnam da namba da kutpa natraga khumit ta kanna khong gi khumit ta namba kanda khubina namaga ngahak second ahum mari thamaga thadok pa kana kuttana lehoba sigumba si akoina idima khong pomba si sing si hena leire ha time ni idima koi aduga karigumba masine henjalaga di haksang puma pongkhalai bit mai yauna loina pongkhalai aduga lungs ki akoibada leiba plura haiba maku si ki manungda ising sangaga pleural effusion bau thok pa yai puk manungda ascites haidana puk kangkhalaga manungda ising leiba liver fatabada leiba dumaina tawbo si yawe symptom mayam punamak si kidney masa pharak tabagi symptom nei launai aduga masi mayam si haidana kidney do ta pura pharamaroi dialysis darkar lerni dagi renal transplant darkar lerni kidney ama hapagi darkar leini haiba leite munna thidoga masidi hidak na layengba yaribra natraga dialysis tawgadra natraga na dialysis sum tawdo leragadi renal transplant tawga haksang sin nungai ni hingsira kaidu khanaba tabni aduna ngasai gi symptom complex mayam sidagi koina sajallaga finding mayam examination gi finding dune aduga urine test tawba igi test tawba kidney function test tawba x-ray loba ultrasound loba natragana CT scan MRI aduga radionuclide renal scan kaina lei adu hujikan dadi prostate ki leina daga di PET scan adusu CT scan makhalamani adugumba si tawrakanda leina si sapsana khangmangamni leina si ahan badadi ayamba condition dadi urine test amaga kidney function test ka aduga nungumba leire kain singnaraga na uric acid haidugi test tawnaraga ayamba khangmangami si mathakta khoi radiological test haibabu ultrasound gumba tawraga adum gyan tana khangni adi mathangdadi masi kidney sidi nung leire masa soe singnaraga di kam soge khangnaba topa advanced test mayamam lei aduna kana gumbana sigumba si leire haragadi mari lenaba doctor urologist natraga andrologist natraga sometimes nephrologist mayamna khangbigadoba haibabu nephrologist singna kidney matongi leina leibadagi masa solakpa kidney failure rom satpa sigumbagi leina sigi layeng boina tawi aduga karimukanda kidney gi inflammatory disease infective disease makal kharada nephrologist na yengani haidi nephritis kumba glomerulonephritis kumba adagi chronic kidney disease na sigumbasi nephrologist na yengi aduga ising marigi infection da isam samna infection tawba nai leiba kidney manungda nunga leiba mari ka phunbadagi nai ka sasalapasina urologist na yengani ado kidney gi koi gi masa phatabagi symptoms yam leiragasu karigumba surgically treat tawraga aidi aphunba lokthokraga matong phataba kaktat khraga natraga na kidney gi mafam drainage fazana tawdabdu drain fazana tawnaba marin nama sembiraga pharakado boiraga di urologist yengadaba leinani aduna ahan ba yengba kanda nephrologist natraga urologist yengasu konadi masi kana yengadawno haido dum chapchaba ma lakani aduga madi matungina test tawraga operation tawbu tawdrasu hidak tang tawragasu phaba yaba leina ayambani khudam moina haijage kana gumba mana prostate chokthoi haibagi symptom nga saina panjagibdo ising toina satpa mari pikpa marakta tatpa lorakpada matamata satpa toin chaningba khangba yadaba fi shotpa natraga nungdangga yam hotpa siguma tawradi ayamba matamda magi prostate ki size kayano haibasi ultrasound singba tawraga puthuani bladder da ising khawda natraga kidney da kayam su ayaba khangnaba ising khawgi trabeculations leiba mayat tawba khawgi muscle kabaido adugumbasi puthoktana natraga kidney da phungat labra haibasi yengba ado kidney function test kayam so ge yanga kanda
kidney yam soktri ising khawsu yam kan soktri symptom sina yam bani ising ji pekhat laga leibanate mapan thokra kanda ising yam lemhau de na khangna ba ultrasound de yeng ba yai mapan thokanda aduga test amaga lei sam samba test ne aduga mafum khudimuk to loina phangbadina te uroflowmetry haidana mapan thopa kansida machine da mapan thoksal laga cam thuna ising ji tarake at what rate it flows I do khangi aduga masi yenga kan masi di flow phatre sidi fari sidi normal ni kasu kai di habisi puthok pa yai example on yam samna generalization ni ko heta masi points mas value sima le ta normal ni habi ade 15 ml per second ml tara manga second amadu flow to ngama ba peak flow da adu agade ko yari en lawni 15 gi mathakta adu makha do di khara phatre yam kumthak radi yam phatre smain to bole sigumba test khara ji tawrakanda process si ahal lamada gram kun manga natraga cc kun manga gum oidoni madu mai di ni phu chawre natra kunthra manga chawre ising khaw de ising lemho basi 100 ml phade ml chama phade adu kidney da sokpa leitri haraga de ko hidak na yengba yai hidak sing sida mapan thopada nungaina ba alpha blocker haiba hidak group amaga ko gi 5 alpha reductase inhibitor haiba hidak makal amaga pullaga nungdang da numit tumam da saraga khara lerakanda tha ni hum lerakanda size yam pixen ba yawi aduna operation sang da bana yam bani symptom mayam jing yam thun kok pa ya adu kari gum symptom si da ngasai ya phun bagi symptom sina taw irritative symptoms sai toin sat pa ngai ngam da ba sa ba thu pa yam yaw ba adu ga phi da ga chot pa nungdang da yam hok pa si yaw ga di beta agonist ko ba hidak makhan na lei moi si char kanda toin sat pa nungdang da hok pa si phani sigumba mayam si hidak toroga phagada ba group am leikra ari kariguma process yanan yengba 40 cc nata 40 gram dagi hena charama ba ising khaw manung da yam ne injallaba natraga na kidney yona ising ji mokhatna leiraba adu mong tawre adi mathak tamu kidney function test tawbada kidney function ji khar soi haina khallagadi masi treatment si surgical treatment oigradoi aduna di surgical treatment si ngasi mak to ya pun he mak to ya pun te kamaina khara fan ji ga dinga sai hidak si horani hidak si mathak sida amuk pipe hapaga ising si drain tawrani matam khara pipe hapaga ising drain tawbadagi ising khawda faramdaba kidney da faramdaba du khara ngai phagalakani matam du da in a condition ji khara fare suitable situation am da lai hare kanda operation tawraga process chawba lothok pa yai ising mai da khuba semba yai hujikanda di sigumba operation ji lelaga tongnadre ya matam da haksangi masagi makunda mari da sangaga haidi natural hole da ki hole di hairaga unsa da hut pokot pa yaudbi aduga ising mari gi thingjan garaga masagi chawthoi ba pot fulli ba posi macet ka ga lothok pa yai aduga operation su punga ama makai manung da loi gani hospital da su ni humni dagi hen leiroi aduga phaba su recovery su normal tarak pa am thuna tarak pa jani sumain to dana kana gumba ma kidney gi line da kidney manung da natraga kidney gi mari da nung leibadagi kidney soe haragadi yamna pikpa nung oiradi nahangai leramdraju hujikandadi nung si tanthokna hidak aphapa leire mayamna khangnari ba ising yalaga thakpa nongmuda ni hom lathau nung si tumni natraga indharakani haiba adu mathakta ising mari da leiba nung sina thonba pain si relief tawna ba spasm phanaba hidak charaga mari khara lautho nung tagiba masi jo khoi nung achobri tawya ponte ko nung masada millimeter mari manga taruk sugubase yam chawba nung da tawraga di hen na phunjan babu yai aduna tanthoke na hona basi da kan bathara tawbasi di nungi size kidney da soiba degree mayam si yeng loin tawga dawni hujikal da di hidak makhalam su leire ising mari lauthokna ba aduga ising mari gi magi resistance handhana ba hidak ani pullaga saba guli amalai madu charaga ising mari gi kidney ga ising khawa samnari bi leiba nung macha sing de ayam matamda mathanda flush out tawba ngami karigumba ngamoi daba nungsi khar chawre se 10 mm chawre kanna fulle kidney lawre han infection ga khar toina tawre natragana mi si maru oiba mini hase pilot oire hairo gari thomi oire hairo machine run tawbani aidi ma si kanum torogadi magi thabak tu lepagadi mayamum sokadawbu leiragadi aduguma mi dadi khoi ngaibe ade doctor sing su tawi doctor sing duty am dutiful loy moidal nung macha ma leibada khoi tarakpa ngaiba gumba kusia matum tawde lokthok lo nei aduga yam pikpa natragadi lothok da bone yam pikpa dabde dum hidak yegi ko
ꯑꯗꯨ ꯃꯁꯤ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗꯣꯁꯀꯣꯄꯤꯛ ꯁꯔꯖꯔꯤ ꯉꯥꯛꯇꯅꯤ ꯏꯁꯤꯡ ꯃꯔꯤꯗꯒꯤ ꯈꯨꯠꯂꯥꯏ ꯊꯤꯡꯖꯤꯟꯈ꯭ꯔꯒ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯕ ꯆꯞ ꯇꯤꯡꯕ ꯔꯤꯖꯤꯠ ꯑꯣꯏꯕ ꯁꯦꯃꯤ ꯔꯤꯖꯤꯠ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯊꯤꯡꯖꯤꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯊꯤꯡꯖꯤꯜꯂꯒ ꯂꯦꯖꯔꯅꯆꯤꯡꯕ ꯑꯐꯕ ꯃꯈꯜꯒꯤ ꯁ꯭ꯇꯣꯟ ꯊꯨꯒꯥꯏꯕ ꯉꯝꯕ ꯄꯣꯠ ꯌꯥꯝ ꯊꯣꯔꯛꯑꯕꯅꯤꯅ ꯅꯨꯡꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯨꯒꯥꯏꯔꯒ ꯃꯀꯨꯞ ꯑꯣꯏꯅ ꯆꯥꯝꯊꯣꯛꯈꯤꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯅ ꯆꯥꯎꯔꯦ ꯑꯗꯨꯒ ꯀꯤꯗꯅꯤꯁꯤꯗ ꯌꯥꯝ ꯀꯟꯅ ꯐꯨꯜꯂꯦ ꯀꯤꯗꯅꯤꯒꯤ ꯃꯔꯤꯟ ꯈꯔ ꯂꯥꯎꯔꯦꯒ ꯍꯥꯏꯔꯒꯗꯤ ꯔꯤꯌꯦꯜ ꯀꯤ ꯍꯣꯜ ꯁꯔꯖꯔꯤ ꯒꯣꯜ ꯕ꯭ꯂꯦꯗꯔ ꯂꯧꯊꯣꯛꯄꯗ ꯇꯧꯕꯗꯨꯃꯥꯏꯅ ꯃꯈꯨꯜ ꯑꯍꯨꯝ ꯃꯔꯤ ꯍꯨꯠꯄꯗꯤ ꯅꯠꯇꯕ ꯑꯃꯈꯛꯇꯪ ꯍꯨꯠꯂꯒ ꯌꯥꯝꯃꯕꯗ ꯑꯅꯤꯅꯆꯤꯡꯕ ꯍꯨꯠꯂꯒ ꯀꯤꯗꯅꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯡꯁꯤꯡꯁꯤ ꯂꯣꯏ ꯊꯨꯒꯥꯏꯔꯒ ꯈꯨꯗꯛꯇ ꯂꯣꯏ ꯆꯥꯝꯊꯣꯛꯄ ꯌꯥꯏ ꯀꯝꯄ꯭ꯂꯤꯠꯂꯤ ꯂꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯐꯨꯜ ꯂꯧꯊꯣꯛꯄ ꯁꯤꯒꯨꯝꯕꯁꯤꯅ PCNL ꯀꯧꯏ ꯉꯁꯥꯏꯒꯤ ꯃꯈꯥꯗꯒꯤ ꯆꯪꯕꯁꯤꯅ URS ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛꯁꯤꯕꯜ ꯌꯨꯔꯣꯇ꯭ꯔꯣꯁꯀꯣꯄꯤꯛ ꯁꯔꯖꯔꯤ RIRS ꯀꯥꯁꯨ ꯀꯧꯏ ꯃꯣꯏ ꯃꯌꯥꯝꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯃꯈꯜꯅꯦꯅ ꯍꯧꯖꯤꯛ ꯀꯥꯟꯗꯗꯤ ꯂꯧꯅꯔꯦ ꯀꯔꯤꯒꯤꯅꯣꯗ ꯗꯣꯛꯇꯔ ꯌꯨꯔꯣꯂꯣꯖꯤꯁ ꯑꯌꯥꯝꯕ ꯃꯁꯤ ꯈꯨꯠꯂꯣꯏꯔꯦ ꯑꯗꯨꯒ ꯃꯁꯤ ꯇꯧꯕꯗ ꯊꯣꯛꯄ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯍꯥꯟꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯊꯣꯛꯑꯝꯕꯁꯤꯡꯗꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯣꯛꯅꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯣꯞ ꯂꯩꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯔꯤ ꯐꯨꯟꯕꯒꯤ ꯏꯁꯤꯡ ꯆꯦꯟꯕꯗ ꯐꯨꯟꯕ ꯈꯣꯠꯄ ꯆꯤꯡꯕ ꯃꯁꯤꯗ ꯅꯥꯅꯤ ꯏꯁꯤꯡ ꯆꯠꯄꯗ ꯅꯩꯕ ꯈꯣꯠꯄ ꯌꯥꯎꯅꯤ ꯏꯟꯐꯦꯛꯁꯟ ꯇꯧꯒꯟꯒꯅꯤ ꯉꯁꯥꯏ ꯏꯁꯤꯡ ꯂꯋꯔ ꯇ꯭ꯔꯦꯛꯀꯤ ꯁꯤꯝꯇꯝ ꯁꯥꯕ ꯊꯨꯞꯄ ꯇꯣꯏꯅ ꯆꯠꯄꯁꯨ ꯇꯧꯔꯛꯄ ꯌꯥꯏ ꯃꯁꯤ ꯊꯤꯔꯀꯥꯟꯗꯗꯤ ꯃꯈꯥꯒꯤ ꯂꯩꯅꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯥꯏ ꯃꯊꯛꯀꯤ ꯂꯩꯅꯥꯗꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯊꯛꯀꯤ ꯉꯁꯥꯏꯒꯤ ꯃꯔꯤꯗ ꯈꯨꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯀꯤꯗꯅꯤꯗꯒꯤ ꯊꯣꯔꯛꯄ ꯄꯥꯏꯞꯇꯨꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒ ꯁꯨꯃꯥꯏꯅ ꯈꯪꯈꯨ ꯈꯨꯖꯜꯂꯝꯕꯁꯤꯗꯒꯤ ꯐꯅꯦꯜ ꯁꯦꯞꯇ ꯐꯖꯅ ꯁꯦꯝꯃꯒ ꯏꯁꯤꯡ ꯆꯦꯟꯊꯍꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯚꯔꯠ ꯇꯧꯕ ꯃꯈꯜꯒꯤ ꯑꯣꯄꯔꯦꯁꯟ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯣꯄꯔꯦꯁꯟꯗꯨ ꯍꯧꯖꯤꯛꯇꯤ ꯈꯟꯅꯈꯤꯒꯨꯝꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤꯗꯤ ꯏꯁꯤꯡ ꯃꯔꯤꯒꯤ ꯁꯤꯝꯇꯝꯁꯤ ꯌꯥꯝꯃꯤ ꯏꯁꯤꯡ ꯆꯠꯄꯗ ꯏ ꯌꯥꯎꯕ ꯅꯥꯏ ꯌꯥꯎꯕ ꯁꯥꯕ ꯊꯨꯞꯄ ꯇꯣꯏꯅ ꯆꯠꯄ ꯍꯥꯟꯕ ꯌꯥꯗꯕ ꯉꯥꯏꯕ ꯌꯥꯗꯕ ꯏꯁꯤꯡ ꯂꯤꯀꯦꯖ ꯏꯟꯀꯣꯟꯇꯤꯅꯦꯟꯁꯀ ꯍꯥꯏꯕꯗꯨ ꯂꯩꯕ ꯑꯗꯨꯒ ꯄꯨꯛꯇ ꯀꯟꯅ ꯅꯥꯕ ꯀꯤꯗꯅꯤ ꯐꯠꯇꯕꯒꯤ ꯁꯤꯝꯇꯝꯁ ꯃꯔꯨꯑꯣꯏꯅ ꯏꯁꯤꯡ ꯂꯤꯛꯄ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕ ꯑꯣꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯈꯣꯡ ꯈꯨꯠ ꯃꯤꯠ ꯃꯥꯏ ꯄꯣꯝꯃꯛꯄ ꯃꯌꯥꯝꯁꯤ ꯀꯤꯗꯅꯤ ꯂꯩꯅꯥꯗ ꯂꯣꯏꯅ ꯄꯣꯏꯟ ꯇꯧꯏ ꯁꯤ ꯅꯠꯇꯕ ꯁꯤꯝꯇꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯤꯅ ꯀꯣꯃꯟ ꯗꯤꯖꯤꯖ ꯁꯤꯝꯇꯝꯁꯅꯤ ꯁꯤꯝꯇꯝ ꯃꯌꯥꯝꯁꯤ ꯃꯔꯛꯇ ꯈꯔ ꯎꯕꯤꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔꯗ ꯎꯅꯕꯤꯔꯒ ꯀꯔꯤ ꯇꯦꯁ ꯇꯧꯁꯤꯒꯦ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯍꯜꯂꯒ ꯃꯁꯤꯗꯤ ꯑꯔꯨꯕꯅꯦ ꯑꯔꯥꯏꯕꯅꯤ ꯊꯨꯅ ꯇꯧꯁꯤ ꯉꯥꯏꯅꯈꯤꯁꯤ ꯀꯥꯏꯕꯗꯨ ꯂꯣꯏ ꯍꯥꯏꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯀꯥꯟꯗꯁꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯀꯥꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯄꯟ ꯁꯔꯖꯔꯤ ꯉꯥꯛꯇ ꯇꯧꯔꯒ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯌꯥꯝ ꯂꯩꯕ ꯑꯗꯨꯒ ꯃꯣꯔꯇꯦꯂꯤꯇꯤ ꯌꯥꯝ ꯋꯥꯡꯉꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯔꯇꯦꯂꯤꯇꯤ ꯌꯥꯝ ꯍꯟꯊꯔꯦ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ ꯃꯇꯝꯁꯨ ꯊꯕꯛꯀꯤ ꯑꯩꯈꯣꯏ ꯇꯥꯏꯝ ꯃꯇꯝ ꯃꯥꯡꯕꯗꯁꯨ ꯌꯥꯝ ꯍꯟꯊꯕ ꯌꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯑꯗꯨꯅ ꯁꯤꯝꯇꯝꯁꯤꯡꯁꯤ ꯈꯔ ꯈꯪꯖꯤꯟꯕꯤꯌꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯏꯇꯣꯝꯇ ꯂꯥꯌꯦꯡꯖꯧ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯃꯣꯏ ꯗꯣꯛꯇꯔ ꯇꯥꯟꯅꯔꯒ ꯆꯨꯝꯅ ꯂꯥꯌꯦꯡꯁꯤ ꯁꯦꯜꯐ ꯇ꯭ꯔꯤꯠꯃꯦꯟ ꯏꯁ ꯅꯣꯠ ꯚꯦꯔꯤ ꯒꯨꯗ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯅꯔꯒꯗꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯦꯛꯇ ꯂꯩꯔꯒ ꯆꯥꯕ ꯏꯁꯥꯅ ꯃꯤꯁꯨ ꯐꯩ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯑꯃ ꯅꯥꯈꯤ ꯀꯥꯏꯅ ꯇꯧꯕꯁꯤꯃꯗꯤ ꯇꯧꯗꯕꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯗꯣꯛꯇꯔꯁꯤꯡ ꯇꯥꯟꯅꯕꯤꯌꯨ ꯇꯥꯟꯅꯔ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯣꯜ ꯗ ꯑꯣꯞꯁꯟꯁ ꯍꯪꯕꯤꯕ ꯌꯥꯏ ꯑꯅꯥꯕꯒꯤ ꯔꯥꯏꯠꯅꯤ ꯍꯪꯕꯗ ꯑꯩ ꯂꯩꯔꯤ ꯂꯩꯅꯥꯁꯤꯕꯨ ꯍꯤꯗꯥꯛꯅ ꯌꯥꯒꯗ꯭ꯔꯥ ꯍꯤꯗꯥꯛꯅ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯛꯆꯥꯡ ꯁꯣꯏꯗꯕ ꯃꯑꯣꯡꯗ ꯑꯩꯒꯤ ꯂꯩꯅꯥꯁꯤ ꯇ꯭ꯔꯤꯠ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯁꯤ ꯂꯣꯏ ꯇꯥꯟꯅꯕꯤꯔꯒ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯂꯩꯅꯥ ꯃꯌꯥꯝꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯌꯥꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯟꯇꯔꯁ ꯑꯣꯏꯔꯁꯨ ꯒꯣꯔꯃꯦꯟꯒꯤꯗ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯌꯦꯡꯕꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯒꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ ꯌꯥꯝ ꯐꯖꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯂꯩꯅꯥꯁꯤꯗ ꯈꯨꯠꯂꯣꯏꯔꯕ ꯃꯇꯝꯒꯤ ꯑꯦꯗꯚꯥꯟꯁꯃꯦꯟꯁꯤꯗ ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯗꯣꯛꯇꯔ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯁꯣꯝꯅ ꯄꯥꯝꯕꯤꯕꯗꯤ ꯃꯄꯥꯟ ꯆꯠꯂꯒ ꯗꯤꯜꯂꯤ ꯆꯠꯂ ꯌꯦꯡꯒꯦ ꯃꯄꯥꯟ ꯆꯠꯂ ꯌꯦꯡꯒꯦ ꯍꯥꯏꯕꯁꯨ ꯀꯅꯥꯁꯨ ꯊꯤꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯣꯁ ꯑꯣꯐ ꯗ ꯇ꯭ꯔꯤꯠꯃꯦꯟ ꯗꯦꯠ ꯀꯦꯟ ꯕꯤ ꯗꯟ anywhere in the world can be done in Manipur also sida natabada nungna singbagidi mapandagi yeiraga nung thugaiba khulai nulai kaim thadabasu leirabani masi kuire tawnariba tawbadabu madugi treatment du hujikti nung achobagidi tawnadre nung khara machagi oina tawnai masi mayamsi symptom mayamsi khangjinbiro aduga mari lenaba doctor urologist nephrologist aina ngasi ngangjai urologist ka mai lenaba ngaktani adu tanabiu aduga tawum thopa test aduga matam chana layeng hoba kidney sokpadagi kidney failure chatpadagi ngakthoknaba honasi masi haraga ngasigidi losinjage aduga mayamna atopa topic na singba pambirasu takpiro mathangida muk phajana ato symptoms natraga laina gi matang haijage thank you very much